ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯅ ꯍꯨꯏ ꯑꯃꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯍꯨꯏꯗꯨꯒꯤ ꯃꯃꯤꯡꯗꯨ ꯇꯣꯝꯄꯣꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯊꯥꯗꯣꯛꯅꯗꯦ꯫ ꯆꯥꯔꯕꯁꯨ ꯆꯠꯂꯕꯁꯨ ꯃꯈꯣꯏꯅꯤ ꯄꯨꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯃꯗ ꯁꯟ ꯁꯦꯟꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯆꯥꯅꯕ ꯆꯥꯛꯌꯣꯝ ꯌꯣꯝꯕꯤꯔꯝꯃꯤ꯫ ꯎꯃꯪꯗꯣ ꯁꯥ ꯎꯆꯦꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯎꯃꯪꯅꯤ꯫ ꯊꯣꯏꯕꯤꯅ ꯃꯃꯥꯡ ꯊꯥꯔꯒ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯂꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯁꯟ ꯁꯦꯟꯒꯗꯕ ꯃꯐꯝꯗꯣ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯃꯈꯣꯏ ꯐꯝꯂꯒ ꯁꯟꯁꯤꯡꯅ ꯁꯖꯤꯛ ꯆꯥꯔꯤꯕꯗꯣ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯊꯣꯏꯕꯤꯗ ꯍꯥꯏꯔꯝꯃꯤ, "ꯊꯣꯏꯕꯤ, ꯅꯪꯕꯨ ꯎꯃꯪꯁꯤꯗ ꯂꯥꯛꯄꯁꯦ ꯀꯤꯕ꯭ꯔꯅꯦ?" ꯊꯣꯏꯕꯤꯅ ꯃꯤꯔꯣꯜꯗꯤ ꯊꯣꯛꯇ ꯀꯤꯕꯒꯤ ꯃꯑꯣꯡ ꯎꯠꯂꯒ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯤ, "ꯀꯤꯒꯅꯨ ꯀꯤꯒꯅꯨ, ꯑꯩ ꯌꯥꯎꯔꯤꯕꯁꯤꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯁꯥꯟꯅꯔꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯛꯌꯣꯝꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯔꯤꯉꯩ ꯁꯟꯁꯤꯡꯗꯨ ꯃꯃꯩ ꯊꯦꯛꯀꯠꯇꯨꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯆꯦꯟꯅꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯆꯥꯔꯝꯕ ꯆꯥꯛꯌꯣꯝꯗꯣ ꯊꯅꯝꯃꯤ꯫ ꯁꯟꯁꯤꯡꯗꯨꯅ ꯆꯦꯜꯂꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯀꯩ ꯑꯃꯈꯛꯅ ꯁꯟꯁꯤꯡꯗꯨꯕꯨ ꯁꯔꯥꯛ ꯇꯝꯒꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯃꯈꯣꯏꯅ ꯎꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯣꯏꯕꯤꯗꯨ ꯑꯆꯧꯕ ꯂꯩꯀꯛ ꯑꯃꯗ ꯃꯈꯣꯡ ꯌꯦꯠꯇꯣ ꯄꯨꯊꯕꯗꯒꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯁꯤꯗꯒꯤꯗꯤ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯄꯣꯛꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯕꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒꯗꯤ ꯀꯩꯗꯨ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯇꯣꯝꯄꯣꯛ ꯆꯪꯕ ꯌꯥꯔꯔꯣꯏ ꯈꯟꯕꯗꯒꯤ ꯇꯨꯃꯤꯟꯅ ꯃꯣꯡꯁꯣꯡꯗꯨꯗ ꯄꯥꯛꯊꯔꯒ ꯂꯩ꯫ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯀꯩꯗꯨꯁꯨ ꯊꯣꯏꯕꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ꯫ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯣꯡꯁꯣꯡꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯅꯥꯎꯔꯤꯗꯣ ꯃꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯗꯨ ꯇꯝꯅ ꯀꯥꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯡꯄꯥꯟꯗꯤ ꯄꯥꯜꯂꯝꯗꯦ꯫ ꯀꯩ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯏꯕꯤꯕꯨ ꯂꯨꯁꯝꯗ ꯂꯥꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯣ ꯈꯣꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯇꯣꯝꯄꯣꯛ ꯀꯩꯗꯨꯒꯤ ꯃꯄꯥ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯅꯥꯎꯔꯤꯗꯨ ꯀꯟꯅ ꯀꯥꯞꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯞꯊꯣꯔꯛꯄꯗ ꯅꯥꯎꯔꯤ ꯃꯔꯨ ꯑꯗꯨꯅ ꯀꯩꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯁꯥꯐꯨ ꯀꯟꯅ ꯄꯥꯟꯕꯗꯒꯤ ꯍꯨꯏꯗꯨ ꯆꯤꯛꯂꯒ ꯄꯨꯔꯒ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯀꯩꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒꯗꯤ ꯇꯣꯝꯄꯣꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛ ꯋꯥꯃꯟꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯐꯅ ꯌꯥꯝꯅ ꯊꯦꯡꯂ ꯐꯥꯎꯕ ꯇꯣꯝꯄꯣꯛ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥ ꯃꯃꯥꯗꯣ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯣꯏꯅꯅ ꯁꯟ ꯁꯦꯟꯐꯝ ꯑꯗꯣꯝꯗ ꯇꯣꯝꯄꯣꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯇꯣꯝꯄꯣꯛꯇꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯅ ꯇꯣꯝꯄꯣꯛꯄꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯣꯝꯄꯣꯛ, ꯊꯣꯏꯕꯤꯗꯤ ꯎꯗꯦꯅ?" ꯊꯣꯏꯕꯤ ꯄꯜꯂꯛꯄꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯇꯣꯝꯄꯣꯛꯇꯨ ꯃꯄꯥꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤꯗꯣ ꯀꯩꯖꯥꯎ ꯑꯃꯅ ꯆꯦꯜꯂꯒ ꯄꯨꯈ꯭ꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯄꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯄꯥꯅ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡꯗꯨ ꯈꯔ ꯐꯥꯊꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯑꯗꯨꯗꯤ ꯊꯣꯏꯕꯤ ꯍꯥꯠꯈꯤꯕ ꯀꯩꯗꯣ ꯅꯪꯅ ꯑꯃꯨꯛ ꯍꯥꯠꯂꯒ ꯂꯃꯟ ꯁꯤꯡꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯌꯨꯝꯗ ꯍꯜꯂꯁꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯥꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯁꯟꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯗꯅ
ꯇꯣꯝꯄꯣꯛ ꯊꯣꯏꯕꯤꯕꯨ ꯅꯤꯡꯁꯤꯡ ꯀꯞꯂꯒ ꯂꯦꯜꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯐꯅ ꯀꯟꯅ ꯊꯦꯝꯂꯒꯁꯨ ꯊꯦꯝꯕ ꯌꯥꯔꯝꯗꯦ꯫ ꯇꯣꯝꯄꯣꯛ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩ ꯀꯩꯗꯣ ꯍꯥꯠꯇꯨꯅ ꯂꯃꯟ ꯈꯨꯝꯅꯕ ꯎꯃꯪꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨꯒꯦ." "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯕ ꯀꯥꯟꯗ ꯏꯄꯥꯅ ꯑꯌꯥꯕꯗꯣ ꯄꯤꯒꯅꯤ꯫ ꯁꯔꯦꯞ ꯐꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯄꯥꯅ ꯅꯍꯥꯛꯄꯨ ꯁꯔꯤꯠ ꯁꯔꯥ ꯇꯝꯕꯤꯒꯅꯤꯗꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯁꯨ ꯑꯣꯏꯖꯅꯕ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯨꯗꯤꯡꯒꯤ ꯇꯣꯝꯄꯣꯛꯄꯨ ꯃꯄꯥꯅ ꯁꯔꯤꯠ ꯁꯔꯥ ꯇꯝꯕꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯄꯤꯊꯣꯔꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯄꯥꯅ ꯇꯝꯕꯤꯔꯤꯕꯗꯨ ꯃꯍꯥꯛꯅ ꯍꯩꯕꯅ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ, ꯋꯥꯡ ꯆꯥꯎꯔꯕ, ꯃꯁꯥ ꯃꯎ ꯐꯔꯕ ꯄꯥꯈꯪ ꯑꯃꯈꯛ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯗꯣ ꯇꯣꯝꯄꯣꯛ ꯅꯣꯡꯃꯇ ꯃꯍꯥꯛꯀꯤ ꯍꯨꯏ ꯊꯣꯏꯕꯤꯕꯨ ꯅꯤꯡꯁꯤꯡꯗꯕ ꯅꯨꯃꯤꯠ ꯌꯥꯎꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯑꯌꯨꯛꯅꯤ꯫ ꯇꯣꯝꯄꯣꯛ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯈꯩ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯎꯕꯁꯨ ꯁꯔꯦꯞ ꯐꯥꯔꯦ, ꯁꯔꯤꯠ ꯁꯔꯥꯁꯨ ꯅꯤꯡꯊꯤꯅ ꯍꯩꯔꯦꯗꯣ꯫ ꯑꯩꯕꯨ ꯑꯌꯥꯕꯗꯣ ꯄꯤꯕꯤꯔꯣ." ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯈꯪꯂꯕꯗ ꯃꯄꯥꯅ ꯈꯥꯝꯕ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ, ꯉꯁꯤꯗꯤ ꯏꯄꯥꯅ ꯑꯌꯥꯕꯗꯣ ꯄꯤꯔꯕꯅꯤ꯫ ꯅꯪꯅ ꯅꯤꯡꯖꯔꯤꯕꯗꯣ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯖꯧ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯃꯈꯣꯏ ꯍꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯃꯈꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯄꯣꯛ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯈꯣꯡꯆꯠꯇꯨꯗ ꯆꯪꯒꯗꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯃꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯁꯟ ꯁꯦꯟꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯇꯣꯝꯄꯣꯛ ꯊꯣꯏꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯗꯨꯗ ꯇꯣꯝꯄꯣꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯀꯩꯗꯨꯕꯨ ꯊꯤꯔꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪꯗꯨ ꯐꯅ ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ 8-9ꯅꯤ ꯆꯪꯅ ꯊꯤꯔꯕ ꯐꯥꯎꯕ ꯀꯩꯗꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯂꯩꯕꯥꯛꯀ ꯂꯝ ꯂꯣꯟꯅꯕꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯑꯆꯨꯝꯕ ꯆꯠꯄ ꯅꯤꯡꯊꯧꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩ꯫ ꯃꯃꯤꯡꯅ ꯊꯕꯥ ꯀꯧꯏ꯫ ꯊꯕꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯕꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯄꯅ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯂꯥꯏꯔꯕ, ꯀꯅꯥ ꯂꯩꯇꯕꯁꯤꯡꯕꯨꯗꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯅꯣꯡꯃ ꯊꯕꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯒ ꯁꯥꯟꯅꯅꯕ ꯌꯥꯝꯅ ꯐꯖꯔꯕ ꯁꯖꯤ ꯑꯃꯈꯛ ꯄꯤꯌꯨ꯫ ꯄꯤꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯀꯔꯤꯃꯠꯇ ꯆꯥꯈ꯭ꯔꯔꯣꯏ." ꯃꯆꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕ ꯑꯣꯏꯕꯅ ꯄꯤꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯅꯤꯡꯊꯧꯗꯨꯅ ꯃꯅꯥꯏ ꯃꯁꯜ ꯈꯔ ꯀꯧꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯥꯔꯤꯕ꯭ꯔꯥ? ꯁꯥ ꯇꯥꯟꯕ ꯍꯩꯕ ꯅꯈꯣꯏ ꯃꯔꯤ ꯆꯠꯂꯨ꯫ ꯑꯗꯨꯒ ꯏꯆꯥꯒꯤ ꯐꯖꯔꯕ ꯁꯖꯤ ꯑꯃꯈꯛ ꯑꯊꯨꯕꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯥꯔꯒ ꯄꯨꯔꯛꯀꯗꯕꯅꯤ." ꯃꯅꯥꯏ ꯃꯔꯤꯈꯛ ꯁꯒꯣꯜ ꯇꯣꯡꯂꯒ ꯎꯃꯪ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯎꯃꯪ ꯌꯧꯔꯦ꯫ ꯁꯖꯤ ꯐꯥꯅꯅꯕ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯊꯦꯜ ꯃꯆꯥ ꯑꯃꯈꯛ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯐꯖꯔꯕ ꯁꯖꯤ ꯑꯃꯣꯝ ꯑꯃꯈꯛ ꯁꯖꯤꯛ ꯆꯥꯔꯒ ꯂꯩꯕ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯤꯔꯨꯡ ꯇꯦꯟ ꯁꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯖꯤꯗꯨꯗ ꯇꯦꯟ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯥꯏꯈꯣ, ꯇꯦꯟ ꯀꯥꯞꯈꯤꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯇꯦꯟꯅ ꯄꯥꯟꯕ ꯇꯥꯔꯒꯗꯤ ꯁꯖꯤꯁꯦ ꯁꯤꯕ ꯌꯥꯏ꯫ ꯏꯅꯤꯡꯊꯧꯅ ꯁꯖꯤꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯔꯛꯎ ꯍꯥꯏꯈꯤꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ?" ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯁꯖꯤꯗꯨꯅ ꯇꯥꯕꯗꯒꯤ ꯃꯤꯒꯤ ꯁꯥꯃꯤꯜ ꯐꯪꯕꯗꯒꯤ ꯎꯃꯪꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯇꯦꯟ ꯀꯥꯞꯂꯝꯗꯦ꯫ ꯑꯗꯨꯒ ꯁꯖꯤꯁꯤꯕꯨ ꯀꯔꯝꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯥꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯉꯁꯤ ꯅꯣꯡꯃꯗꯤ ꯎꯃꯪꯁꯤꯗ ꯑꯩꯈꯣꯏ ꯂꯦꯛꯄ ꯆꯥꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯦꯜꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯁꯦ ꯂꯥꯡ ꯊꯥꯛꯂꯁꯤ꯫
ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯕ ꯀꯥꯟꯗ ꯂꯥꯡꯗ ꯁꯖꯤꯗꯣ ꯊꯨꯕ꯭ꯔꯥ ꯊꯨꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯕꯗꯒꯤ ꯊꯦꯜꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯥꯡ ꯀꯌꯥꯃꯔꯨꯝ ꯊꯥꯛꯂꯝꯃꯤ꯫ ꯂꯥꯡꯁꯤꯡꯗꯨ ꯊꯥꯛꯄ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯊꯦꯜꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯕ ꯃꯔꯨꯝ ꯑꯃꯗ ꯂꯦꯛ ꯆꯥꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯁꯨ ꯀꯩꯕꯨ ꯑꯁꯨꯝ ꯊꯤꯔꯒ ꯂꯥꯛꯄꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯥꯄꯤ ꯉꯥꯛꯇ ꯍꯧꯕ ꯐꯖꯔꯕ ꯆꯤꯡꯃꯥꯏ ꯑꯃꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯊꯥꯔꯒ ꯍꯤꯞꯂꯤꯉꯩ ꯃꯍꯥꯛꯅ ꯂꯥꯞꯇꯛꯅ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯈꯛ ꯂꯦꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯈꯟꯕꯗꯒꯤ ꯌꯦꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯔꯝꯗꯦ꯫ ꯀꯔꯤ ꯖꯤꯕꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯃꯟꯕꯗꯒꯤ ꯇꯣꯝꯄꯣꯛ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯆꯤꯡꯃꯥꯏꯗꯨꯗꯒꯤ ꯖꯤꯕꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕ ꯀꯥꯟꯗ ꯈꯪꯂꯦ ꯐꯖꯔꯕ ꯁꯖꯤ ꯑꯃꯈꯛ ꯂꯥꯡꯗ ꯊꯨꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛ ꯃꯊꯟꯇ ꯈꯜꯂꯝꯃꯤ, "ꯏ, ꯃꯐꯝꯁꯤꯗꯕꯨ ꯀꯅꯥꯅꯕꯨ ꯂꯥꯡ ꯊꯛꯂꯝꯂꯤꯕ? ꯑꯩ ꯈꯪꯉꯤ, ꯁꯥꯗꯥꯟꯕꯁꯤꯡꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯁꯖꯤꯁꯤꯕꯨ ꯁꯥꯗꯥꯟꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯗꯧꯕ ꯄꯥꯝꯃꯨꯏꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛ ꯑꯀꯣꯏꯕꯗ ꯁꯥꯗꯥꯟꯕ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯃꯩ ꯊꯥꯟꯕꯒꯤ ꯃꯨꯁꯤꯔꯕ ꯃꯩꯉꯥꯜꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯁꯥꯗꯥꯟꯕ ꯀꯥꯡꯕꯨꯗꯨ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯈꯣꯏ ꯎꯗ꯭ꯔꯤꯉꯩ ꯁꯖꯤꯁꯤ ꯊꯥꯗꯣꯛꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯁꯖꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯍꯩꯖ꯭ꯔꯥꯡꯗꯨ ꯁꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯪꯗꯣ ꯀꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯪꯗꯨ ꯍꯦꯛ ꯀꯛꯄ ꯂꯣꯏꯕꯒꯗꯤ ꯁꯖꯤꯗꯨꯁꯨ ꯀꯟꯅ ꯈꯣꯡꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯁꯖꯤꯅ ꯀꯟꯅ ꯈꯣꯡꯕꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯃꯣꯡꯁꯣꯡꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯆꯦꯟꯒꯦ ꯍꯦꯛ ꯇꯧꯕꯒꯗꯤ ꯂꯨꯆꯤꯡꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯉꯥꯏꯈꯣ, ꯆꯦꯟꯈꯤꯅꯨ! ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯔꯤꯒꯨꯝꯕ ꯆꯦꯜꯂꯕꯗꯤ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ!" ꯇꯣꯝꯄꯣꯛ ꯆꯞ ꯂꯦꯞꯄꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯇꯣꯝꯄꯣꯛꯄꯨ ꯐꯥꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯅ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡꯗꯨꯒꯤ ꯃꯔꯨꯝꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯎ ꯑꯃꯒ ꯄꯥꯅꯅ ꯊꯧꯔꯤꯅ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯂꯨꯆꯤꯡꯕꯗꯨꯅ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯍꯩ ꯅꯨꯄꯥ, ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯂꯥꯡ ꯊꯥꯛꯂꯒ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯁꯖꯤꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯊꯥꯗꯣꯛꯈ꯭ꯔꯤꯕꯅꯣ? ꯅꯪ ꯅꯤꯡꯊꯧꯗꯨ ꯋꯥꯀꯠꯂꯒ ꯆꯩꯔꯥꯛ ꯁꯣꯏꯗꯅꯃꯛ ꯄꯤꯍꯟꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛꯄꯨ ꯐꯨꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯐꯨꯕꯗ ꯇꯣꯝꯄꯣꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯑꯍꯤꯡꯗꯨꯃ ꯇꯣꯝꯄꯣꯛ ꯒ꯭ꯌꯥꯟ ꯇꯥꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯎꯃꯪꯗꯨꯒꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨꯁꯨ ꯍꯧꯒꯠꯅꯔꯛꯂꯦ꯫ ꯂꯨꯆꯤꯡꯕꯗꯨꯅ ꯁꯖꯤꯗꯨꯕꯨ ꯐꯥꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯥꯎꯁꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯥꯛꯂꯤꯕ ꯂꯥꯡꯁꯤꯡꯁꯦ ꯃꯐꯝ ꯈꯔ ꯍꯣꯡꯗꯣꯛꯂꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯁꯖꯤꯗꯣ ꯐꯥꯕ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯁꯤ꯫ ꯑꯃꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯪꯂꯝꯃꯨ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯂꯒ ꯂꯥꯡꯁꯤꯡꯗꯨ ꯃꯐꯝ ꯍꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯁꯖꯤꯗꯨꯁꯨ ꯐꯥꯔꯝꯃꯤ꯫ ꯁꯖꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯈꯣꯏ ꯃꯔꯤꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯁꯖꯤꯗꯣ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯏ, ꯅꯨꯄꯥꯁꯤꯗꯤ ꯀꯅꯥꯅꯣ?" ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯌꯦꯠꯂꯤ ꯍꯥꯏꯕꯒꯤꯗꯃꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯥꯎ ꯅꯤꯡꯊꯧꯗꯨꯗ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯖꯕꯗꯨ ꯅꯤꯡꯊꯧꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯨ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯍꯟꯒꯗꯕꯅꯤ." ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯄꯣꯛ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯊꯕꯥꯁꯨ ꯃꯍꯥꯛꯀꯤ ꯁꯖꯤ ꯄꯨꯔꯛꯂꯦ ꯍꯥꯏꯕꯗꯨꯗ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯖꯤꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯊꯕꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯁꯖꯤꯗꯨ ꯏꯔꯨ ꯂꯨꯖꯕꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯁꯖꯤꯗꯨꯕꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯊꯥꯗꯣꯛꯂꯝꯗꯦ꯫
ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯊꯕꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯖꯤꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯍꯨꯃꯥꯡ ꯇꯞ ꯇꯞ ꯇꯥꯅ ꯋꯥꯅ ꯊꯕꯛ ꯁꯨꯕꯗꯨ ꯊꯕꯥꯅ ꯎꯔꯝꯃꯤ ꯇꯣꯝꯄꯣꯛꯀꯤ ꯐꯖꯔꯕ ꯃꯁꯛ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯁꯕꯥꯟ ꯃꯗꯨ ꯎꯕꯗ ꯊꯕꯥꯗꯣ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯑꯥꯗ ꯎꯔꯤꯕ ꯅꯨꯄꯥꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯅꯪꯕꯣ ꯃꯁꯛꯀ ꯈꯪꯕ꯭ꯔꯣ ꯃꯅꯥꯏ ꯅꯨꯄꯤꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛꯄꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯊꯕꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯖꯤꯒ ꯄꯨꯟꯅ ꯇꯣꯝꯄꯣꯛꯄꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯖꯤ ꯄꯨꯟꯅ ꯆꯦꯟ ꯆꯣꯡꯂꯒ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯁꯖꯤꯗꯣ ꯇꯣꯝꯄꯣꯛꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯁꯖꯤꯅ ꯆꯦꯟꯈꯤꯕꯗꯨꯗ ꯊꯕꯥꯁꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯊꯕꯥꯗꯨ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯇꯨꯁꯤꯜꯂꯝꯃꯤ ꯀꯅꯥꯅꯣꯝꯃ ꯇꯨꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯕꯥꯕꯨ ꯍꯨꯒꯠꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯨꯒꯠꯄꯤꯔꯤꯕ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯖꯔꯝꯗꯦ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯑꯁꯣꯛ ꯑꯄꯟꯀꯥꯗꯤ ꯌꯥꯎꯗꯦꯀꯣ ꯊꯕꯥ ꯏꯀꯥꯏ ꯏꯀꯥꯏꯅ ꯇꯣꯝꯄꯣꯛꯇ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯨꯝꯃꯤ ꯌꯥꯎꯗꯦ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯄꯣꯛ ꯃꯍꯥꯛꯅ ꯁꯨꯔꯤꯕ ꯊꯕꯛꯇꯣ ꯃꯈꯥ ꯆꯠꯊꯔꯒꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯃꯥꯏꯗꯨ ꯍꯦꯛ ꯂꯩꯊꯣꯛꯀꯦ ꯇꯧꯕꯒꯗꯤ ꯊꯕꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯕꯨ ꯋꯥꯗꯕ꯭ꯔꯣ ꯇꯣꯝꯄꯣꯛꯅ ꯈꯨꯝꯃꯤ ꯋꯥꯕꯕꯨꯗꯤ ꯋꯥꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯑꯁꯨꯝꯅ ꯊꯕꯥꯅ ꯇꯣꯝꯄꯣꯛꯄꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯍꯪꯖꯤꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝꯁꯨ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯄꯣꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯨ ꯊꯕꯥꯗ ꯂꯤꯊꯣꯛꯂꯝꯃꯤ ꯑꯔꯣꯏꯕꯗꯗꯤ ꯊꯕꯥꯅ ꯃꯍꯥꯛꯀꯤ ꯃꯁꯛꯁꯨ ꯇꯥꯛꯊꯣꯛꯂꯝꯃꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯩꯗꯤ ꯁꯛꯁꯨ ꯈꯪꯖꯍꯧꯗ꯭ꯔꯦ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤꯗꯣ ꯊꯕꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯐꯪꯂꯤꯉꯩꯁꯤꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡꯗꯣ ꯐꯣꯡꯗꯣꯛꯍꯧꯔꯒꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡꯗꯨ ꯃꯆꯤꯟꯗ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯥꯏꯕꯗꯒꯤ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛꯇꯤ ꯌꯥꯝꯅ ꯉꯛꯅ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯊꯕꯥꯁꯨ ꯅꯣꯡ ꯅꯤꯅꯤꯗꯤ ꯇꯣꯝꯄꯣꯛꯄꯨ ꯌꯦꯡꯕ ꯂꯥꯛꯂꯝꯕꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯑꯔꯣꯏꯕ ꯃꯊꯣꯜꯗꯨ ꯀꯥꯔꯒ ꯂꯥꯞꯇꯛꯅ ꯇꯣꯝꯄꯣꯛꯅ ꯊꯕꯛ ꯁꯨꯔꯤꯕꯗꯨ ꯅꯣꯡꯃꯒꯤ ꯌꯦꯡꯕ ꯂꯦꯞꯂꯝꯗꯦ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯕꯥꯗ ꯐꯥꯎꯔꯤꯕ ꯇꯣꯝꯄꯣꯛꯄꯨ ꯅꯨꯡꯁꯤꯕꯗꯨꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯇꯣꯝꯄꯣꯛꯅ ꯃꯤꯅꯥꯏꯒꯨꯝꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯤꯕꯗꯨ ꯃꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯇꯣꯝꯄꯣꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯣꯟꯅ ꯆꯦꯟꯈꯤꯕ ꯐꯥꯎꯕ ꯊꯕꯥꯅ ꯄꯥꯝꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯣꯟꯅ ꯆꯦꯟꯈꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯟꯖꯔꯨꯕ ꯃꯇꯝꯗ ꯍꯦꯟꯅ ꯋꯥꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯇꯨꯝꯕ ꯌꯥꯗ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯇꯣꯝꯄꯣꯛꯅ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯃꯨꯁꯤ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜꯗꯨ ꯌꯦꯡꯂꯒ ꯈꯪꯂꯝꯃꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯃꯅꯥꯏ ꯅꯨꯄꯤ ꯊꯥꯔꯒ ꯇꯣꯝꯄꯣꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯊꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯅꯣꯡꯃꯗꯤ ꯇꯣꯝꯄꯣꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯄꯤꯔꯤꯉꯩ ꯀꯩꯁꯨꯝꯁꯪꯗꯨꯒꯤ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯁꯦꯡꯕ ꯈꯪꯅꯕ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯂꯦꯗꯣ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯍꯪꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯍꯛꯄ ꯗꯟꯗꯤ ꯄꯤꯒꯅꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯅꯨꯄꯤꯗꯨꯗꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗꯣ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯅꯨꯄꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥꯁꯤꯗ ꯆꯥꯅ ꯊꯛꯅꯅꯕ ꯄꯤꯔꯤꯕꯁꯦ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯒꯦ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗ ꯅꯤꯡꯊꯧꯗꯨꯅ ꯃꯅꯥꯏ ꯑꯃꯗ ꯌꯥꯊꯪ ꯇꯧꯔꯒ
ꯂꯤꯒꯤ ꯆꯩ ꯑꯃꯅ ꯐꯨꯕ ꯍꯧꯔꯝꯃꯤ꯫ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯆꯥ ꯏꯕꯦꯝꯃ ꯊꯕꯥꯅ ꯅꯨꯄꯥꯁꯤꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯉꯣꯟꯗ ꯆꯥꯅ ꯊꯛꯅꯕ ꯊꯤꯜꯂꯨꯅꯕ ꯌꯥꯊꯪ ꯄꯤꯔꯛꯄꯅꯤ꯫ ꯑꯁꯦꯡꯕ ꯈꯪꯂꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏ, ꯀꯅꯥ ꯂꯩ? ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯂꯩꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯊꯝꯒꯗꯕꯅꯤ꯫ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛ ꯂꯩꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯕꯥꯕꯨ ꯃꯊꯟꯇ ꯀꯥ ꯑꯃꯗ ꯀꯧꯁꯤꯜꯂꯒ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯍꯪꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯅꯪꯅ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛ ꯅꯄꯨꯛꯅꯤꯡꯗ ꯑꯋꯥꯕ ꯄꯣꯛꯂꯤꯕꯅꯣ? ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯊꯕꯥ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯂꯝꯗꯦ꯫ ꯄꯥꯎꯈꯨꯝ ꯄꯤꯗ ꯅꯣꯟꯊꯔꯒ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ, ꯑꯩ ꯈꯪꯉꯤ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯊꯕꯥ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯁꯖꯤꯗꯨꯕꯨ ꯀꯣꯜꯂꯒ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯖꯤꯗꯣ ꯈꯪꯂꯕ ꯃꯥꯜꯂꯦ꯫ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯔꯣꯜꯗ ꯀꯞꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯕꯅꯣ ꯈꯟꯕꯗꯒꯤ ꯊꯕꯥ ꯃꯃꯥꯏ ꯂꯩꯈꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯖꯤꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯖꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯑꯣꯅꯤꯡꯕꯇ ꯑꯣꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯂꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯕꯥ ꯃꯍꯥꯛꯀꯤ ꯁꯖꯤꯗꯣ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯜꯂꯤ꯫ ꯊꯕꯥ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯔꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯥ ꯑꯃꯗꯤ ꯁꯖꯤꯗꯣ ꯇꯣꯝꯄꯣꯛꯄꯨ ꯀꯔꯝꯅ ꯂꯩꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗꯨꯗꯒꯤ ꯊꯥꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯁꯖꯤ ꯑꯗꯨꯅ ꯄꯥꯝꯕꯩ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯄꯥꯝꯕꯩ ꯑꯃ ꯂꯩꯔꯦ꯫ ꯀꯩꯁꯨꯝꯁꯪꯗꯨꯗꯒꯤ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃ ꯐꯥꯎꯕ ꯄꯤꯛꯇꯛꯅ ꯂꯤꯊꯣꯛꯄ ꯆꯟꯕꯒꯤ ꯆꯥꯡꯗ ꯁꯨꯔꯨꯡ ꯃꯆꯥ ꯑꯃꯈꯛ ꯍꯨꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯁꯖꯤꯗꯨ ꯄꯤꯛꯂꯕ ꯎꯆꯤ ꯃꯆꯥ ꯑꯃꯈꯛ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯔꯨꯡꯒꯤ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯀꯩꯁꯨꯝꯁꯪꯗꯨꯒꯤ ꯊꯣꯉꯥꯛꯄꯗꯨꯅ ꯇꯨꯝꯈꯤꯕ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯉꯥꯛꯄꯗꯨꯁꯨ ꯐꯛꯂꯥꯡꯗꯨꯗ ꯉꯥꯊꯔꯒ ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯈꯣꯛꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯁꯖꯤꯅ ꯑꯣꯟꯕ ꯎꯆꯤꯗꯣ ꯀꯩꯁꯨꯝꯁꯪꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯀꯩꯁꯨꯝꯁꯪꯗꯨꯗ ꯆꯪꯂꯕ ꯀꯥꯟꯗꯗꯤ ꯃꯐꯝꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯃꯐꯝ ꯀꯥ ꯀꯌꯥꯃꯔꯨꯝ ꯈꯥꯏꯗꯣꯛꯂꯒ ꯕꯣꯟꯗꯤ ꯀꯌꯥꯃꯔꯨꯝꯁꯨ ꯊꯝꯂꯝꯃꯤ꯫ ꯕꯣꯟꯗꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯇꯣꯝꯄꯣꯛꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯊꯤꯔꯒ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯣꯏꯕ ꯀꯥ ꯑꯃꯗ ꯇꯣꯝꯄꯣꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯐꯝ ꯈꯪꯂꯕꯗ ꯎꯆꯤꯗꯣ ꯀꯩꯁꯨꯝꯁꯪꯗꯨꯒꯤ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯀꯥꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯠꯂꯥꯏ ꯊꯝꯐꯝꯗꯨ ꯌꯧꯔꯕꯗ ꯂꯩꯄꯥꯛ ꯇꯧꯕ ꯌꯥꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯇꯥ ꯑꯃꯈꯛ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯎꯆꯤꯗꯨ ꯃꯁꯛ ꯇꯥꯛꯆꯕꯒ ꯂꯣꯏꯅꯅ ꯇꯧꯒꯗꯕ ꯊꯕꯛ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯇꯥꯗꯨꯕꯨ ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯕꯥꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯟꯖꯕꯁꯤ ꯎꯕꯗ ꯇꯣꯝꯄꯣꯛꯁꯨ ꯊꯕꯥꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯅꯥ ꯈꯪꯗ꯭ꯔꯤ ꯎꯗ꯭ꯔꯤꯉꯩ ꯀꯩꯁꯨꯝꯁꯪꯗꯨꯒꯤ ꯐꯛꯂꯥꯡꯗꯨ ꯇꯞꯅ ꯇꯞꯅ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 15ꯅꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯕ ꯃꯐꯝꯗꯣ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯗꯨ ꯈꯪꯂꯕꯗ ꯇꯣꯝꯄꯣꯛꯅ ꯎꯆꯤꯗꯨꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯦ ꯊꯧꯖꯥꯜ ꯍꯩꯔꯕ ꯎꯆꯤ, ꯑꯩꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯈꯖꯤꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯍꯌꯦꯡꯒ ꯇꯧꯔꯕꯗꯤ ꯌꯧꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯄꯥꯎꯁꯦ ꯇꯝꯕꯤꯌꯨ꯫ ꯃꯗꯨ ꯇꯥꯕꯗ ꯎꯆꯤꯗꯨ ꯊꯨꯅꯃꯛ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗ ꯊꯕꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯕꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩ ꯍꯌꯦꯡ ꯃꯍꯥꯛꯅ ꯐꯥꯎꯗꯣꯔꯛꯀꯗꯧꯔꯤꯕ ꯃꯐꯝꯗꯨꯗ ꯉꯥꯏꯔꯒ ꯂꯩꯔꯝꯂꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯕꯥꯛꯁꯦ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯁꯤ꯫ ꯄꯥꯎꯁꯦ ꯇꯣꯝꯄꯣꯛꯇ ꯇꯝꯕꯤꯌꯨ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯆꯤꯗꯣ
ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯊꯕꯥꯗꯤ ꯍꯌꯦꯡꯒꯤ ꯃꯇꯝꯕꯨ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯊꯕꯥꯅ ꯀꯣꯅꯨꯡꯒꯤ ꯃꯤ ꯑꯌꯥꯝꯕ ꯇꯨꯝꯅ ꯍꯤꯞꯅꯈꯤꯕꯒꯤ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯨꯝꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯁꯖꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯩꯍꯥꯛ ꯀꯩꯔꯥꯛ ꯑꯃꯈꯛ ꯑꯣꯜꯂꯒꯦ ꯑꯗꯨꯒ ꯃꯁꯤꯗ ꯅꯍꯥꯛ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯕꯤꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯖꯤꯗꯣ ꯀꯩꯔꯥꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯊꯕꯥꯕꯨ ꯃꯈꯥꯗ ꯀꯨꯝꯊꯍꯜꯂꯒ ꯀꯣꯅꯨꯡꯒꯤ ꯆꯦꯛꯄꯜ ꯇꯝꯅ ꯃꯈꯣꯏꯅꯤ ꯂꯨꯝꯂꯒ ꯂꯥꯛꯂꯝꯃꯤ ꯆꯦꯛꯄꯜꯗꯨꯁꯨ ꯁꯖꯤ ꯑꯗꯨꯅ ꯀꯩꯔꯥꯛ ꯑꯣꯜꯂꯒ ꯑꯃꯨꯛ ꯊꯕꯥꯕꯨ ꯂꯥꯟꯊꯣꯛꯍꯜꯂꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯣ ꯃꯗꯨꯗ ꯇꯣꯝꯄꯣꯛꯄꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯁꯨ ꯀꯝꯗꯧꯔꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤ ꯊꯕꯥꯅ ꯉꯥꯏꯔꯝꯂꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯋꯥꯕ ꯈꯪꯗꯕ ꯃꯈꯩ ꯂꯦꯞꯇꯅ ꯑꯁꯨꯝ ꯁꯨꯔꯨꯡꯗꯨ ꯇꯧꯔꯛꯄꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯧꯕ ꯂꯣꯏꯔꯦ ꯃꯄꯥꯟꯗ ꯐꯥꯎꯗꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯧꯔꯛꯂꯕꯗ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯔꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤꯗꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯃꯇꯝꯗꯨꯗ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯁꯖꯤ ꯑꯃꯗꯤ ꯊꯕꯥ ꯂꯨꯝꯂꯒ ꯂꯩꯕꯗꯣ ꯃꯍꯥꯛꯅ ꯎꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯁꯖꯤꯗꯣ ꯁꯒꯣꯜ ꯑꯃꯈꯛ ꯑꯣꯟꯊꯣꯛꯂꯝꯃꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯊꯕꯥꯕꯨ ꯃꯅꯝꯗ ꯇꯣꯡꯍꯜꯂꯤ ꯑꯗꯨꯒ ꯊꯧꯔꯒ ꯎꯃꯪꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯇꯨꯝꯂꯒ ꯂꯩꯔꯝꯕ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗꯨ ꯁꯦꯟꯅꯔꯤꯕ ꯂꯥꯟꯃꯤ ꯈꯔꯗꯤ ꯁꯒꯣꯜꯅ ꯊꯧꯈꯤꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯍꯧꯔꯝꯃꯤ ꯁꯒꯣꯜ ꯊꯧꯈ꯭ꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯂꯥꯟꯃꯤ ꯃꯊꯪ ꯄꯥꯎ ꯄꯤꯅꯕꯗꯒꯤ ꯆꯦꯛꯁꯤꯟꯅ ꯊꯤꯔꯛꯂꯕꯗ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯊꯕꯥ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯈꯤ ꯄꯥꯎꯁꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯕꯗꯒꯤ ꯅꯤꯡꯊꯧꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯥꯎꯕꯗꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯇꯥꯔꯤꯕ꯭ꯔꯥ ꯈꯨꯗꯛ ꯑꯁꯤꯃꯛꯇꯗ ꯅꯈꯣꯏ ꯁꯒꯣꯜ ꯂꯥꯟꯃꯤ 100 ꯆꯠꯀꯗꯕꯅꯤ ꯃꯈꯣꯏꯕꯨ ꯐꯥꯔꯒ ꯄꯨꯔꯛꯎ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯌꯥꯊꯪ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯟꯇ ꯑꯃꯨꯛ ꯁꯣꯟꯖꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯍꯟꯗꯛꯇꯤ ꯏꯈꯨꯠꯁꯤꯅ ꯃꯉꯛ ꯁꯝꯗꯣ ꯀꯛꯂꯒ ꯍꯥꯠꯀꯅꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯣꯟꯅ ꯄꯨꯔꯒꯁꯨ ꯆꯠꯄ ꯁꯥꯔꯤꯌꯦ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯒ ꯇꯧꯐꯝ ꯈꯪꯗ ꯃꯍꯥꯛꯀꯤ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩ ꯑꯁꯣꯝꯗꯅ ꯊꯕꯥ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯁꯒꯣꯜ ꯊꯧꯔꯒ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗꯤ ꯈꯪꯖꯔꯝꯗꯦ ꯂꯝꯁꯥꯡ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯋꯥꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯊꯕꯥꯗꯨ ꯏꯪꯕ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡ ꯑꯩ ꯏꯪꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯩ ꯍꯧꯒꯠꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯇꯤꯛꯁꯤ ꯃꯖꯥ ꯏꯕꯦꯝꯃ ꯐꯔꯦ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩ ꯑꯀꯣꯏꯕꯁꯤꯗ ꯑꯀꯪꯕꯁꯤꯡ ꯊꯤꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯀꯣꯏꯕꯗꯨꯗ ꯁꯤꯡ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯁꯤꯡ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯑꯃꯝꯕ ꯃꯔꯛꯇ ꯑꯣꯏꯕꯅ ꯊꯤꯕ ꯐꯪꯂꯝꯗꯦ ꯑꯁꯨꯝꯅ ꯁꯤꯡ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯕꯥꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯔꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯕꯥ ꯃꯁꯥꯗꯨ ꯇꯥꯁꯤꯜꯂꯒ ꯏꯪꯕ ꯈꯥꯡꯂꯤꯉꯩ ꯃꯇꯨꯡꯂꯣꯝꯗꯒꯤ ꯁꯒꯣꯜ ꯃꯌꯥꯝ ꯑꯃꯈꯛ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯂꯩ ꯁꯒꯣꯜꯗꯨꯁꯨ ꯄꯤꯛꯂꯕ ꯎꯆꯤ ꯃꯆꯥ ꯑꯃꯈꯛ ꯑꯣꯜꯂꯒ ꯊꯕꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯆꯪꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯃꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯔꯒ ꯑꯀꯣꯏꯕꯗꯨ ꯊꯤꯔꯒ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯕ ꯂꯥꯟꯃꯤ ꯑꯃꯈꯛꯅ ꯎꯔꯝꯃꯤ ꯑꯗꯨꯅ ꯃꯌꯥꯝꯗꯣ ꯇꯥꯟꯅꯅꯕ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯃꯁꯤꯒꯤ ꯎꯁꯤꯒꯤ ꯃꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯆꯦꯟꯈꯤꯗꯅꯕ ꯀꯣꯏꯁꯤꯟꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯎꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯕꯥꯕꯨ ꯐꯥꯔꯦꯗꯣ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒꯤ ꯂꯨꯆꯤꯡꯕꯗꯨꯅ
ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯂꯩꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯅꯨꯄꯥꯗꯨꯗꯤ ꯀꯗꯥꯏꯋꯥꯏꯗ ꯆꯠꯈ꯭ꯔꯦ? ꯁꯦꯡꯅ ꯈꯨꯝꯕꯤꯌꯨ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯍꯥꯞꯆꯔꯤꯕ ꯋꯥꯔꯤꯁꯤ ꯈꯔ ꯁꯥꯡꯕ ꯑꯃꯗꯤ ꯔꯦꯀꯣꯔꯗ ꯇꯧꯕꯗ ꯈꯔ ꯊꯦꯡꯈꯤꯕꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛꯇꯨ ꯃꯊꯪ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ꯫